ꯅꯪꯕꯨ ꯅꯨꯄꯤꯒ ꯊꯤꯖꯔꯕꯣ ꯍꯥꯏꯕ? ꯊꯤꯗ꯭ꯔꯤꯌꯦ. ꯌꯥꯝ ꯂꯤꯔꯦꯅ ꯑꯗꯨꯗꯤ. ꯀꯣꯏꯅꯕ ꯅꯨꯄꯤꯗꯤ ꯂꯩꯇ꯭ꯔꯣ? ꯑꯗꯨꯁꯨ ꯂꯤꯔꯝꯃꯅꯤꯅꯦ. ꯂꯩꯇ꯭ꯔꯣ? ꯂꯩꯇ꯭ꯔꯣ ꯑꯁꯦꯡꯕꯒꯤ? ꯀꯥꯏꯅꯈ꯭ꯔꯕꯣ? ꯀꯥꯏꯅꯈ꯭ꯔꯕꯣ? ꯑꯃꯨꯛ ꯀꯣꯏꯗ꯭ꯔꯤꯕꯣ ꯅꯠꯇ꯭ꯔꯒ? ꯅꯪ ꯆꯍꯤꯗꯣ ꯑꯃ ꯑꯅꯤ ꯂꯩꯔꯗꯤ ꯌꯨꯝ ꯄꯥꯟꯕꯗ ꯏꯀꯥꯏꯔꯅꯤ. ꯅꯆꯥ ꯁꯦꯝꯕ ꯊꯦꯡꯈ꯭ꯔꯅꯤꯅꯦ. ꯍꯌꯦꯡꯋꯥꯏ ꯅꯆꯥꯅ ꯅꯪꯉꯣꯟꯗ ꯄꯨꯄꯨꯅ ꯀꯧꯖꯅꯤ. ꯑꯩꯈꯣꯏ ꯅꯦ ꯑꯃ ꯂꯩ, ꯁꯦꯝꯕꯤꯌꯨꯔꯥ? ꯅꯪ ꯃꯥ ꯂꯧꯔꯗꯤ ꯐꯝꯃ ꯆꯥꯔꯅꯤ. ꯃꯔꯨꯞ ꯃꯌꯥꯝ ꯍꯧꯖꯥꯅꯤ. ꯁꯦꯟꯗꯣꯏꯁꯨ ꯃꯌꯥꯝ ꯁꯟꯗꯣꯛꯏ. ꯁꯦꯜ ꯈꯨꯄꯥꯏ ꯑꯃ. ꯀꯥꯔ ꯑꯃꯁꯨ ꯂꯩ. ꯄꯥꯝꯗ꯭ꯔꯣ? ꯑꯔꯤꯕꯒ ꯑꯔꯤꯕꯤꯒꯗꯤ ꯌꯥꯝ ꯊꯤꯅ ꯆꯥꯅꯅꯤꯗ. ꯏꯁ, ꯁꯥꯎꯖꯅꯕꯤꯒ ꯇꯧꯋꯦ. ꯍꯔꯥꯎꯒꯦꯗꯤ ꯂꯩꯇꯗꯅ. ꯁꯤꯠꯇꯗꯅ ꯂꯤꯔꯒ ꯂꯩꯔꯤꯗꯣ ꯁꯤꯠꯅꯕ ꯍꯥꯏꯕꯤꯒꯦ ꯇꯧꯕ. ꯑꯣꯏ, ꯉꯥꯏꯈꯣꯅꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ. ꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯔꯗꯤ ꯈꯔ ꯇꯞ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯀꯥꯏ ꯆꯠꯂꯤꯅꯣꯁꯨ ꯈꯪꯗꯦ. ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯀꯥꯏꯗꯅꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ. ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏ. ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯍꯥ? ꯍꯥ? ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯕ? ꯅꯪ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ꯭ꯔꯣ? ꯅꯪ ꯀꯅꯥꯏ ꯇꯨꯡ ꯏꯜꯂꯣ ꯍꯥꯏꯒꯦ? ꯅꯪ ꯀꯅꯥꯅꯣ ꯅꯁꯛ ꯃꯃꯤꯡ ꯈꯪꯗꯦꯅꯦ? ꯉꯁꯥꯏꯒꯤꯅꯦ ꯅꯪ ꯇꯞ ꯆꯠꯀꯅꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯩꯉꯣꯟꯗ? ꯒꯥꯔꯤꯗ ꯂꯩꯔ ꯈꯣꯡ ꯆꯠꯂꯤꯁꯤ ꯀꯅꯥꯅꯣꯕ? ꯌꯥꯝ ꯉꯥꯡꯉꯤ. ꯍꯩꯅꯗꯤꯌꯦ ꯌꯥꯝꯅ. ꯑꯁꯤꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗꯁꯤꯅꯅꯤꯗꯅ ꯁꯤꯠꯇꯗꯅ ꯂꯤꯔ ꯂꯩꯔꯤꯁꯦ. ꯑꯣꯏ, ꯑꯪꯀꯜ! ꯒꯥꯔꯤꯗꯒꯤ ꯑꯩ ꯃꯔꯝꯗꯒꯤ ꯂꯩꯍꯧꯔꯦ. ꯁꯣꯔꯤ. ꯆꯤꯡꯂꯛꯁꯤꯗ ꯈꯣꯡꯅ ꯁꯥꯡꯅ ꯆꯠꯍꯜꯂꯦ. ꯁꯣꯔꯤ. ꯁꯥꯎꯔꯅꯨꯀꯣ. ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯅꯨ. ꯎꯔꯤꯄꯣꯛꯇꯩꯅꯦ. ꯒ꯭ꯔꯦꯖꯨꯑꯦꯠ ꯐ꯭ꯔꯣꯝ ꯂꯦꯔꯤꯀꯤꯟ ꯀꯣꯂꯦꯖ, ꯁꯤꯂꯣꯡ. ꯍꯧꯖꯤꯛꯅ MUꯗ ꯃꯥꯁꯇꯔ ꯇꯧꯔꯤ. ꯀꯩꯅꯣ ꯑꯩ ꯁꯛ ꯃꯤꯡꯕꯨ ꯈꯪꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯈꯪꯅꯔꯦꯀꯣ ꯍꯧꯖꯤꯛꯇꯤ? ꯑꯗꯨꯗꯤ ꯇꯞꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯦꯀꯣ? ꯅꯨꯄꯥꯅ ꯍꯟꯗꯛ ꯀꯩꯁꯤꯅ ꯇꯧꯕ ꯇꯥꯗꯣ ꯑꯇꯩꯗꯤ ꯌꯥꯔꯝꯕ ꯌꯥꯏꯀꯣ? ꯑꯩꯉꯣꯟꯗꯗꯤ ꯑꯗꯨ ꯌꯥꯔꯣꯏꯌꯦ, ꯈꯪꯉꯕꯣ? ꯅꯨꯄꯤ ꯇꯦꯊꯕ ꯅꯨꯄꯥꯗꯩ ꯅꯠꯇꯦꯀꯣ? ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯥꯗ ꯇꯦꯊꯕ ꯅꯨꯄꯥꯔꯣ? ꯅꯪꯒꯤꯔꯣ? ꯏꯂꯦ. ꯑꯗꯨꯅꯔꯣ ꯅꯪ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯗꯣ? ꯑꯣꯏ, ꯅꯪ ꯁꯦꯟꯗꯜ ꯌꯥꯎꯕ꯭ꯔꯣ? ꯑꯩ ꯈꯣꯡꯁꯦ ꯌꯥꯝ ꯌꯨꯔꯦꯕ. ꯌꯦꯡꯉꯣ, ꯐꯖꯈ꯭ꯔꯕ ꯈꯣꯡꯁꯦ ꯎꯐꯨꯜ ꯉꯥꯛꯇ. ꯅꯪꯒꯤ ꯍꯥꯏ ꯍꯤꯜꯁ ꯑꯇꯥꯡꯕꯗꯣ ꯑꯗꯨꯝ ꯇꯣꯡꯉꯨ ꯌꯥꯗ꯭ꯔꯣ? ꯁꯦ, ꯃꯣꯔꯦꯒꯤꯅꯤ, ꯑꯍꯣꯡꯕꯅꯤ. ꯍꯩꯅꯒꯗ꯭ꯔꯥ ꯌꯦꯡꯉꯣ. ꯄꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ ꯅꯈꯣꯡꯗꯨꯗ. ꯌꯥꯔꯦꯍꯦ ꯅꯪꯁꯨ. ꯑꯩ ꯁꯛꯁꯦ ꯅꯪ ꯑꯃꯐꯥꯎ ꯎꯗ꯭ꯔꯤꯕꯣ? ꯎꯔꯦ. ꯀꯥꯏꯗ? ꯀꯥꯏꯗ? ꯌꯥꯝ ꯎꯔꯦꯗ. ꯀꯥꯏꯗ ꯎꯏꯅꯣꯕ? ꯉꯁꯥꯏ ꯒꯥꯔꯤꯗꯁꯨ ꯎꯔꯦ. ꯑꯗꯨꯒ ꯍꯥꯏꯋꯦꯗꯁꯨ ꯎꯔꯦ. ꯑꯗꯨꯒ ꯑꯁ, ꯅꯪ ꯀꯦꯕꯜ ꯇꯤꯚꯤꯒ ꯏꯌꯦꯡ ꯌꯦꯡꯗ꯭ꯔ ꯃꯥꯜꯂꯦ.
ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯃꯌꯥꯝ ꯂꯥꯏꯗꯨ ꯎꯗ꯭ꯔꯣ ꯑꯩ ꯃꯣꯗꯦꯜꯅꯤ ꯀꯩꯅꯣ ꯑꯁ ꯑꯩ ꯃꯑꯣꯡꯁꯤꯗ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯋꯥꯕ ꯀꯥꯡꯕꯨꯗꯨꯔ ꯅꯪꯁꯨ ꯍꯥ ꯃꯁꯥꯅ ꯁꯦꯟ ꯄꯨꯊꯣꯛꯑꯒ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯒ ꯀꯣꯟꯇ꯭ꯔꯦꯛꯇꯤ ꯐꯪꯗꯅ ꯃꯁꯛ ꯏꯊꯤ ꯊꯤꯒꯩ ꯃꯣꯗꯤꯂꯤ ꯀꯁꯃ ꯊꯤꯑ ꯆꯠꯄ ꯀꯥꯡꯕꯨꯗꯨꯔ ꯅꯪꯁꯦ ꯍꯥ ꯁꯣꯏꯗ꯭ꯔꯦ ꯅꯪ ꯒꯦꯅꯦ ꯈꯪꯉꯦ ꯍꯧꯖꯤꯛꯀꯤ ꯄꯣꯁꯇꯣ ꯒꯦ ꯈꯛꯇꯅ ꯇꯧꯒꯗꯕꯅꯤ ꯑꯁ ꯁꯣꯅꯨ ꯑꯣꯏꯅ ꯇꯧꯔꯗꯅ कब तक ब्रोकरेज में फालतू पैसे वेस्ट करोगे? मान लो आपने 4 लॉट निफ्टी का कॉल बाय किया। क्या वाली के चतुइसे ममसु मम्मगदौरे मथों मरें खंगते नन पकचाता चले छाकसु लामनो लोरे वाबना सिरे वारदी लेहोदना सा कने लादी नंग नखोंग फजगबदो लेक लेकतन माय चाजरनी मथि वरे म्या ngangi नंगदी ओइ वतनी ngangi ngasai ko अदो काइदनो हाने चलिसे अजु खंगदे कइनो हाइसिबो खंगदेबु कइनो ngasangari am akhangai sarga hero sara laki daine mai kai ga yeng yeng dana adugo husita khangde di kaino होंग साइ लंबी दी खुल्लम उबने नक्सल अमांगरे माइ कई ओनर ब खंगदेदा कमाइ तौदुनो हौजिया सुमम झले कमाइ तौदुनो मी सुमम झले किरेबा नंग से पुलिस और चेंगे दिखाई किनो तंजा से मनी मलागी प्रोग्राम मोंग तौरे हायो फागी नती वारी यम सांगे तो पाखलुनो आई स्मगलर नते अदु यु वानते दा असि थुई म्याम जे दुदे नेत्रो हायरो दे हायरो नबानी जी स्वाई मी मानते नखोदी कदम दे लाइबा खुराई बानी लंबी लमांग रे इबानी लंबी लमाक नरु रे खुरा ngasai gari da lakpane aduda masse ma number 2 to aduda kuimandana gari hundo chatlamma ba ibani itay naung ni mana inu pa ay na may nupi रिलेशन थोंग हांगो मा आई नुपीनी हाँ संग संग करी सो हांगो यनो संग 아니 시행우네 갸리데기 시타오기 하이드나 아 마룽기 팜로 머낙다 호티엔 티니에나 셀람림니네 이헤 와라마니 떠우리세 메인로드기 이낙낙빠시보 꼬이토가 쌀람마니도 징가 마롤 아니 훔가루레다 낭나 더 홀링았다네 아이 바익 사가이 하이 낭고 이비에마세 얌나부 नुंगाइरिये बेकसे मसु सब मानारदना यामनाबु सुनरिये तौरिसे ꯅꯪ ꯆꯥꯛ ꯈꯔ ꯊꯣꯡꯕꯤꯌꯨꯗꯅ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯕꯅꯦ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯌꯦ ꯅꯆꯥꯅꯨꯄꯤꯗꯨꯁꯨꯅꯦ ꯃꯃꯥꯟꯅꯕꯤꯒ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯔꯔꯣꯏ ꯍꯥꯏꯌꯦ ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯐꯔꯦ ꯐꯔꯦ ꯀꯥꯁꯤꯁꯨ ꯆꯪꯗꯕ ꯀꯨꯏꯔꯕꯅꯤ ꯃꯣꯝꯄꯥꯛ ꯅꯅꯦꯅ ꯁꯤꯟꯇꯣꯛꯑꯝꯃꯕꯅꯤ ꯑꯗ किस्तो होइदा खुरा ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯅꯈꯣꯏ ꯄꯣꯊꯥꯍꯧꯔꯣꯀꯣ